Rongmei-kabui meeyambu lanna lamjingnaba hotnariba singda jeliarong United Committee Manipur Valley na akanba waphamsing thamlakli loop asina thadorpa cherol amana hai kanagumba miwai natraga loop amagi maming sijinaraga Rongmei-kabui meeyambu lanna lamjingnaba hotnariba sing lepkadabani press ta thadorkhiba cherol singda kabui asi naganate haiba waphamsing phongdokladuna meeyambu chamamnaba puanaba hotnariba asi yamna lanba waphamni kabui asi naga tribe ni North East India gi maru oina Manipur gi nongchup thangba sarukta khundabani adubu matamgi matung ina hojikti tampakta khundanarakkhibani puwari haibasi semdokpa yaroi haiduna daite leitaba mioi kharna kabui amadi Rongmei ani asi tongali hariba asi yamna ikainingai ni kabui Rongmei asi chapmanaba dialect ngangbaga loinana tribe amata oina kabui haina register tauri haibana chingba waphamsing phongdokhe